Ngasi tongan pau si singdagi lokhat pa pau khara update pijari ahan mada maru eba pau ex MLA Fazul Rahim boycott tawbaga loinana Mikhal Thengnaba yaroi haina KCP PWG na khangalagli atopa pau amadana numit nini gi manungda lupta changjarakadabani haina KCP taibang nganba group na khangalagli Iran gi Supreme Leader Ayatollah Ali Khamenei missile attack ta sire lebak tareta Iran na khut anwada amang ata thokre Supreme Leader hathkhibagi wayel phangangane haina Iran na watsakre Lambida sel khaibada polisu yawi haibagi miyamgi complaint lai SP singna yengsingadabani haina Chief Minister na yathang tawkre Phungjangin balte laikidabana maram oiraga leipak pakthok chawthokpa thinthabani athubada Minister Singi Lengak Chawthoktuna portfolio yantoklagani haina losi dikona phongdokre khunai asi muthatnaba honariba sing lebak asigi yeknabani haina kabui Union Manipur gi maikeidagi phongdorakli Manipur da license gun paiba masing lising nipuni toi chahum nifu mari yaure me ahumgi irang matungda nongna nongmai license lising taret chani kun taret isu tawki haina phongdorakli Khamenei hatkibagi Kashmir da US Israel gi mayokta khongjang changsinkhre Oman da Indian tara manga tonglakpa oil tanker da kapsilakpada mari sokle demand khudingmak wari sanaraga loisinaba honari ngasi Churachandpur gi jongmi singa wari sanagani haina losi dikona phongdokre aikoina laikidraba matungda organ donate tawramduna kanagumba amagi punsi kalamsi harakli namthangpung sanjengthong laikai sorokki saruk fit ani hena namthakre Arvind Kejriwal amadi nisi Sisodia court na mara laiti haina thadorakpagi damak nungaiba phongdorakli Mars tha phawbagi manungda pachoi sida Koilas thadaba lambi amata lehelaroi haina MLA Kunjakeshorna phongdorakli relief camp ta laitaba IDP singna CM da memorandum pisinduna chap manaba relief sing pibinaba haijakre Adom na hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana hojik pausing amuk sandona pijari wabagai kendra ke ex MLA Fazul Rahim social boycott tawbaga loinana Mikhal Thengnabada athingba thamle haina KCP PWG MC unification ki PRO singkhai nganbana thadorokpa chirol mana haidi chirol asina makhatana lup asigi luching makhada lamyanba khuman amadi poiregi lising makhada nisa thingnaba kanna hona ringai cherak asida wabagai kendra ke ex MLA MD Fazul Rahimna politician amagi kudong chaba lauraga mahaki manaunupa Chesam Hefazuddin ga drug yonthok yonsingi business tawduna lakli masigi mayek laraba kudam oina wabagai kendra ke ex MLA MD Fazul Rahim gi manaunupa Hefazuddin haukiba kumjala singani kulhumdoi July 12 da masagi gari Maruti Swift Desire number MS02CP0942 da lupa karot mangagi drug purambagi pharaba matungda NDPSA ki section 21C 22A amadi 29 gi makhada additional district and session judge Karbi Anglong Dipuna case chathakibane ex MLA amadi Fazul Rahimna drugs ki business tawraga khunai asigi naharol kaya hingna hanaba honare mahaki anekpa Meghalaya gi Rajabaladagi Mirazul Islam hairaga sukhangnaba Mirazul Ali Kauba Miyoi Amabu MD Fazul Rahim gi ambulance number MN 03C0039 da lupa karo taramari romgi drug puanbadagi Guwahati City Police na faki MD Fazul Rahim na lupa karo taramari gi mamal oigadaba heroin gram sani ga taret aduga 4.845 ki Yaba tablet lising yankai Manipur dagi Meghalaya Assam fauduna puraga Bangladesh tamna punaba honabada Guwahati da police na fakibane yamna ngaklibadi lupa karo taramari gi drug konana Guwahati da pharaba ambulance adu wabagai kendra gi ex MLA MD Fazul Rahim na kumja lising ani kunmathoi me kunmathoi da Imphal gi Congress office pangthokiba India gi hanagi Prime Minister Rajiv Gandhi laikidabagi kuntrarak suba ningsing thoramda hojik CLP leader oiriba ke Mega Chandra Congress ki president hanagi chief minister oiramba Okram Ibobiga loinana atai lucingba kayana saruk yaduna COVID-19 ga mari leinana wabagai kendra gi miyamna ana layengda mateng oinaba kathokiba ambulance ni hairagli Jennings ki senior staff nurse Lemapokpam Ranjita numit nini gi manungda lupta changjarakadabani haina KCP taibang nganbana thadokpa chirol amana hairi chirol asina makhatana February 13 ta Jennings ki contract staff nursing regular tahanabagi matangda operation on eradication of the public enemy KCP taibang nganba group na iramdam
asida 2019 May 3 mayoknaduna laklibा conflict asigi mamangdagi haibadi COVID-19 gi laichat manungdagi hauna mathawai kubakta haptuna ana layenggi lamda lebak miyamgi damakta kathoktuna laklaba Jenims Hospital gi contract staff nurse singi matangda loop asina thamkiba wafam singbu kanagumba miyoi khujok kharana lebak miyamda loop asibu lana uhannaba honare haibagi chapchaba pausing evidence yauna loopta leire maram aduna asigumba aranba pausing sandokliba sing asi khudakta lepkadabani karigumba hairiba miyoi sing asina loopna thamliba wafam asida thawai usitaba tarabadi mafam matamgi matung inna ahakba chairak pigani maru oina Jenims Hospital ja senior staff nurse oina leiba Nambol Lemapokpamdagi Lemapokpam Ranjita ningtam yawol ihaugi damakta thawai khubakta haptuna imalebak iramdam kangleipak asigi damakta thawaina pontha pikhraba athauba athaubi sing loinana hojik lupki thawai kayada thawai hapliba pumna makpu phongna singnaduna lupki maramda aranba mari makhong samnadaba kaya sandokliba asi khudakta lepkadabani loinana Ranjitana mahaki semjin sajinba wahi singna icham chamna lejariba contract nurse singi marakta napak tanahanaba makhong sengbaga pangkak oire haina loop asina thamlakli makhatana Ranjitana higai wagi lichatka pangkak oiraba thabak thoram sing chatharakpa tarabadi sibagi chairak pigani maram aduna contract staff nursing amadi miyamda lana pau sandokliba lemapokpam Ranjita ga chatminariba singi mafamda aroiba oina sectionna leibiyu haina thamlakli Iran ki Supreme Leader Ayatollah Ali Khamenei Muslim singi senglaba Ramzan tha manungda United States amasung Israel ki apunba air strike ta sikre mahak laikhidabada malemda leiriba Muslim community kaya amana sathina pendaba phongdoknari aduga khara amana harawbasu phongdoknari Supreme Leader asi air strike ta laikhidre haiba Iran na yajabaga loinana numit nifuni chumna awaba phongdokani haina laukthokre leptana chatharakliba nongthaki landa asida nupi mahiroi chama nifunipal hatkibada natana lebak adugi maruoiba miyoi kaya amasu hatkre hari Ayatollah Ali Khamenei laikhidraba tungda matam khara khaki oina miyoi ahumna council ama thaupuba haukre makhatana Iran na Middle East ki lebak tareta khut handuna chauna amang ata thokhankhre masiga loinana Supreme Leader hatkibagi achumba wayel phayang khaba phangangani haina Iran na wasakre Iran gi paramilitary revolutionary guard na Khamenei laikhidraba tungda Israel amadi US ki base singda khwaidagi kanba mongda landaragani haina laukthokre state broadcaster IERIB gi report matung inna Israel amadi US ki attack ta laikhidraba singi manungda Khamenei gi machanupi masu mamak nupa amadi mamong nupi su yaukre matik mayai leiraba revolutionary guard ki chief oina su leiriba Khamenei gi top advisor Ali Shamkhani General Mohammad Pakor Defense Minister Aziz Nasirazi Supreme Leader Khamenei gi Chief of Military Bureau Mohammad Siraji Defense Council gi Secretary su oiriba Supreme Leader gi Security Advisor Ali Shamkhani SPND gi Chairperson Hussein Jabal Amelian SPND gi Chairman oiramba Beza Mozafari Nia Khatim Alavi Command ki Head of Intelligence Chala Asadi na chingba maru oiba miyoi kaya amasu laikhidre hairi Imphal East ki mafam chingda paikhatba tongan project kaya ngarang Chief Minister Yumnam Khemchana sangaduna miyamda khusin nakhibaga loinana National Highway 202 dagi lamlai dagi Thobal Dam fawbagi lambi upgrade tawbagi thabaksu flag off tawkhre Chief Minister na National Highway 202 Ukhrul lambi gi lamlai dagi Thobal Dam fawbagi lambi upgrade tawbagi thabak hawdokhibaga loinana PMGSY gi makhada Thobal Turen mathakta saba itham Moirang Purel thongsu sangaduna miyamda khusinaki DRDA gi makhada saba Residential School amasung Moirang Purel Higher Secondary School gi nauna saba Science and Art Block su Chief Minister Y Khemchana sangaki lambi upgrade tawbagi thabak hawdokpa amadi tongan project sing sangabagi thoram aduda Andhro Kendra ki MLA T.H. Syam Kumar Lamlai Kendra ki MLA Khongban Tabam Ibomcha amasing Fungyar Kendra ki MLA Laisio Kaising Saruk Yaki loinana mari leinaba department singi makok thongba official singsu saruk yaki Ministry of Donor ki makhada Imphal Ukrul lambi gi lamlai dagi Thobal Dam fawbagi lambi upgrade tawbagi thabak hawdokibagi thoram adu Imphal East ki Napet Palida pangthokiba aduga mari leinana Chief Minister Y Khemchana haiki lambi chengwatpa haiba asina project asigi yamna maru oiba pandam
adukak nate maru oiribadi connectivity gi thabak phagat handuna lamdam asigi lomi sinmi singna makoina puthokliba pothok sing adu market ta yahonbada khonglo polo lehendana chatpa phanganba aduni lambi thongi phibam pharaba chathok chasinda miyamgi khuthong chaba haibasi quality education phanganbagi maram ama oibaga loinana Miyamda healthcare gi khudong chaba phanganba asisu ngamgadoribani maram asina infrastructure fagathanba haibasi lengak asigi pandamni miyam pumnamak chawkhutpa amadi ingtapa Manipur ama puraknaba honabada punna thodang lominarasi hainasu Chief Minister Y Khemchana phongdokhi Athuba matamda lengak pakthok chawthoktuna portfolio yenthokpagi oithokpa chawna leire haina Deputy Chief Minister Losi Dikhona thajaba thamkhre matam kuina sangna lengak semludraba tungda nongna semlakba oibana khudongchadaba khara leibagi mathakta handak ikui kuidana MLA Bungjangin Balte leikidaba asina lengak pakthok chawthokpada matam khara thintha hanbani haigi lengak pakthok chawthokpaga mari leinana lamfelda leiba mahaki quarter pangthokpa pawgi mifam amada Deputy CM Losi Dikhona haiki hiramasi gi matangda Chief Minister Yumnam Khemchan Deputy CM Nemcha Kipgen amadi mahak masa yauna handak New Delhi da chatuna leibak asigi Prime Minister Narendra Modi Union Home Minister Amit Shah yauna maru oiba central leaders sing unaduna wari sanaki Delhi gi lusingba singi maikei degi athuba matamda lengak pauthok chawthokpagi thajaba pirakpada natana state asigi chawkhat thorangda henna miyeng thamnaba wafam thamlakhi Governor Ajay Kumar Balasu hojik Central Leadersing unaduna Delhi da leiri Governor gi khongchat asisu lengak chawthoknabagi matangda oigani haina thajaba lei lengak semkhiba numit kunni helaklaba phawba portfolio yenthokte amadi lengak chawthoktana matau karamna lengak chukli paigani haina miyamna mipainariba asi lepiyu tha asigi anisuba chayolda thoklaba yai haina panariba assembly mifam asigi mangoinana natraga mifam matungda lengak pakthok chawthorakani haibagi chap chaba thajaba leire lengak chawthoknabagi matangda CM gi mapangal leitaba nate CM amadi center gi luchingba singa tanaraga khongthang asi lokalakani haina Losi Dikhona makhatana phongdokhi Dragna miyoi kaya ama hatkare kaya amana sigadabagi kiuda leiri khunai asi muthatnaba honariba sing lebak asigi yeknabani haina Kabu Unit Manipurna phongdokre cherol asina makhatana hai Drug ki mayokta changsiliba Manipur Police ki maru oiba thodang lawriba amadi CSO khudingmakpu Kabui Union na thakatchari law da jati bijati khaide lobu masak khanghanba haibasi government ki mathawne lobu ngangna chatpana citizen singi mathawni law thugaiba haibasi khunai gi mayoktani maram aduna law thugaiba da chawgatliba sing adu lobu singnabani law thugaiba amadi law thugaiba da chawgatba asimak punishment phangpham thoi Airport tagi faba drug ki mapu khongul liba haukiba February thagi kuntaretta Lilong Yangbi lekai da leiba MD Sabir Ahmad chahi kuntaruk koba miyoi ama NCB Imphal Commando amadi Lilong Police ki combined team ga loinana faba changbada mafam adugi miyamna hawraktuna mara leiba mibu kankhattuna police ka muknaki asigumba thong asi ahanba nate drug ka mari leinana case Lokalakpada police ki mateng pangbaki mahuta drug lalonba mida chawgatliba asi lobu singnaba amani makhatana tawdanaba akanba cherak pifam thoi sel tanaba honabada khunai muthatnaba honarabadi langani hairi Manipur government drug lalonba singbu red zone oina lauthokuna drug free ohenba mathau tai red zone area da leiriba sing miyam marakta changhanbada check tokhom thoi lekai lekai gi club amadi meira paibi singnasu lekai da changbada athingba bibagi matam yaure mising yamjadraba iramdam asida drug na miyoi kaya ama nasing thingamdana hatkre drug addict oiraba miyoi kaya ama sigadabagi matam ngaiduna hojik leiri khunai asibu muthatnaba honariba drug lalonba sing lamdam asigi maru phangna muthatpa matam yaure haina chirol sinamaka tari Haukiba chahi lising ani kulhumdoi May 3 dagi thoklakhiba kanglokki irang asigi manung chahi adumaki July thadagi chahi asigi February tha phawbada nongmai license lising taret chani kuntaret issue tawki nongna arm license lising taret chani kuntaret asi tharaga state asida arm license holder masing asi punna lising nimphuni thoi henkre haina press na phongba pawgi source na hari pawasina makhatana May 3 dagi haurakhiba kanglokki irang adu hojik phawba mapung phana loisinba ngamdana leibata
natana law and order gi phibam su aruba tangkak amada leiribani English ani kulhumdoi gi me ahumdagi thoklakhiba irang asina haujik phawba mioi chani humbudra gi mathakta sikre kaya amana mafam khangdana leibagi mathakta mioi lising humpu hena mayum makai thadokduna lanjenaduna relief camp singda IDP oina leiri irang asina maram oiraga sophisticated weapon kaya ama michamgi khutta laikibani RTI data gi matung inna kangloki irang thoklakraba tung sahi ani makhai romgi matam asida register arm holder gi masing asi chada 20.58 ki changda hengatkhi irang asi ek thoklakpadagi police army dagi lut tawkhiba khulai masing asi chawrangna lising taruk ka kunni adubu state asida PR sasan leiringai matam ing kumja lising ani kunmanga gi February 18 dagi sahi asigi February 3 phawada police armory dagi lut tawkhiba khulai kaya ama phagatpa ngamkhi masiga loinana hariba matam asida state asida nauna nongoi license issue tawbagi masing asi yamna wangkhi Iran ge Supreme Leader Ayatollah Ali Khamenei hatkibagi matangda Kashmir tampaki tongan mafam singda US amasung Israel gi mayokta kongjang changsinkhre masing yamlaba miyamna Srinagar amadi North Kashmir gi lambi da tholaktuna US amadi Israel gi mayokta kholaw kaya lawki miyamna ing tappa mawngda kongjang changsilakhiba tarabasu pamdaba thodok thorakpa yai khanbadagi akanba security gi section thorang lokhatle haina police na phongdokhi Srinagar da protesters singna Lal Chowk ta pullaga agoibagi phibam sing kongchat ama chatkhi mafam sing asida masing yamlaba miyoi singna amuba phiral amadi Khamenei gi ayekpa saktam pairaga kholaw lawduna kongchat ama chatkhi mayam gi khongjang aduna maram oiraga lambi chathok chasinta khudong chadaba khara mayoknakhi Jammu and Kashmir lengangna section thorang lokhatpa oina ngasi school college sing suti lawthokre India macha tara manga tongba oil tanker amada attack torakpada mioi mari sokle haina Reuters ki report amana phongdorakle Israel amasung Iran gi marakta nongna akan mamongda khut thongna rakpaga loinana Oman gi hithangpam manakta India macha sing tongba oil tanker aduda attack chatharakibani Palau gi flag thetpa square light koba oil tanker adu Mochandam Peninsula Yorakpada attack chatharakibani hiram asigi matangda Oman gi maritime security na social media platform da thagalakpa chirol amana hai Murchandam Khasab port manakta oil tanker da attack chathakraba tungda crew member kun saphagadaba mafamda thorakle karamba makhalgi khulaina attack chatharakibano haibadudi pankhide State asida tongan ba kanglop kayana demand tawriba sing asi wari sanaraga warasin purakna ba khonari Thalon Kendra gi MLA Phungjangin Balte lekhidaba ga matungda Jongmi singna makhoigi oiba tongan ba district ama semgadabani amadi Balte gi thawdo asigi matangda NIA natraga CBI na thijindriba khai asiba hakchang leirol chanbagi thorom pangthokloi haina demand tawriba asigi matangda ngasi Churachandpur da chatuna Jongmi singa wari sanagani haina Deputy Chief Minister Losi Dikhona phongdokre Imphal gi Doilalenda leiba Mau Baptist Church da pangthokiba Imphal Theological and Luminary gi Tara Suba Graduation Service ki Thoramda Saruk Yabal Lakiba Deputy Chief Minister Asina Wafam asi Phongdoladuna Makatana Haikibada MLA Phungjangin Balte Lekidaba Thawdo Asina Marab Oiraga Jongmi Singda Piendaba amasung Sawningba Kaya Leiribani Adubu Jongmi Sing asi Tangdu Leitaba Purakpa Pamba Kangbuni Balte Lekidabagi Laibak Thiba Thawdok Aduna Anokba Tension ama Laklibasi Wari Sanaraga Soidana Warisin Purakpa Ngamgani Mamangdasu Jongmi Singa Anirak hana Wari Sanakhare Haiki Amaromda State asida hojik oriba tangdu leitadaba phibam asigi matangda Deputy Chief Minister asina makhatana hai phuruk khudingmaki tongan apamba sing loina leigani makhoigi aningba apamba sing adu lengaka phaminaduna khanaraga lengakna pangthokpa ngamba sing aduna thabakta onthokani aduga ngamloidaba sing aduna matungda amuk ana puthoraktrabadi lamdam asida tangdu leitaba purakpa ngamloi tungkoiba tangdu leitaba ama puraknaba anoba lengak asina lengak hek pairakpadagi hongna khonaduna lakli matam chupagi oina santi puraknaba khonagani madubu masi thabakta onthoknaba khonabada matam kharadi changani haiki Aikoina organ donate tawramduna aikoina leikhidaraba matungda kanagumba amagi punsida aikoigi organ na maram oiraga anaba yaudana nungaina hingba punsi ama khudol piramlasi haina health minister oiramba Konthokjam Kendra gi MLA Sapam Ranjan na phongdokre
इम्फाल ईस्ट डिस्ट्रिक्ट मनुंग चन्ना लैबा नमथांगपुंग छंजेनथोंग लेकाई चरोकी चरुक फिट अनि हेना नमथखिबदगी मनाक नकपदा लैबा युमसिंग सोक्लकपा याबगी फिबम अमदा लैरे हिरम असिदा मरी लैनबसिंगना मिजेंग चंगबिदुना सेमजिनबा अमदी कायदुना लैरिबा इम्फाल तुरेनगी रिटेनिंग वाल असिसु नोंजु था लाक्त्रिंगैदा सेमजिनबियु हाइना मफम अदुगी मियामना वाकट लकली नमथांगपुंग विलेज ऑथोरिटी की सेक्रेटरी कुमार कोमना फोंदोखिबदा लेकाई असिगा हेक ताइनना चेलिबा इम्फाल तुरेनगी तोरबानदा खारिबा रिटेनिंग वाल असी चनबा लोइखिबा था मंगा रोम तमक ngairi अदुबु तुरेल खोंबान सेंगदोकपदा रिटेनिंग वाल असी सोकपदा नतना वाल असिगा ताइनना लैरिबा लंबीगी सरुक खरा नमथखरे मफम खरदना यामना चाउना चेखाइरे मसिना लंबीगा ताइनना लैरिबा युमसिंग सोकलकपा याबगी फिबम लैबदगी मरी लेनाबा ऑफिशियल सिंगदा नमथखिबा लंबीगी सरुकसिंग अमसुंग रिटेनिंग वालगी सरुकसिंग असी सेमजिनबा तक्सिनबा लैखरे अदुबु लाइबक थिबदि हौजिक फाउबगी ओइना सेमजिनबीदना लैरकली हाइना फोंदोरकली दिल्ली की फॉर्मर चीफ मिनिस्टर अरविंद केजरीवाल अमसुंग फॉर्मर मिनिस्टर मनीष सिसोदिया अनीबु अरानबा केस कया पांचिंदुना ngami haiduna power lana sizinaduna logi wangmada phajinduna jailda chahi kaya thamlaba matungda courtna mara leite haina discharge tawrakibada am adami party manipurna harawa phongdorakli loinana thawng asi courtna asumbabu puthorakpani hairakli hiramasiga mari leinana yaskul moirang themda leiba party asigi office da pangthokiba pawgi mifam amada party asigi maikeidigi makha tana phongdokhibada delhi gi chief minister oina pham puramba leba ki chief minister amabu jailda thamjinba haibasi bjp gi pandamgi thawongni adubu kuina kupsinduna thamba yadabanina miyamgi damak achumba tawba ngamba asi am adami party ni haina takle Arvind Kejriwal amasung Manish Sisodia anibu phajiluriba asi political corruption na tawba ngamba mara leitaba mida khwaidagi chawba criminal corruption amani haina phongdorakli भारत लैंगांगना मणिपुर की वेलफेयर की दमक थबक कया तौरी मणिपुर दा गवर्नमेंट सेमबगी थेंगतरबसु मरमसु सोइदना लैगनी गवर्नमेंट सेमलगा मिनिस्टर सिंगी पोर्टफोलियो लाउथुक्तबगी मरमसु लैगनी अनोबा मणिपुर की चीफ मिनिस्टर असिनसु अफब थबक मयाम अमा पाखटपा हौरकली मांगना तौरीबा थबक असिदा अखोय पुमनमक मतेंग पांगसिन मिनसी मणिपुर असि मांगलोमदा पुखनबा होनमिनसी मार्च था फावबगी मनुंगदा पाछोय एसीदा कोइलास थादबा लंबी अमता लहलोय हाइना एसी असिगी एमएलए सापम कुंजकेश्वरना फोंदोखरे मणिपुर थोक्लेबा चाही अहुम फारकलबा इरांग असिदा मयुम मकई मईना तुमना थादोक पीखिबदगी रिलीफ कैंप सिंगदा लैबगी खुदोंचाबा फंगद्रबा रिलीफ कैंप ता लैतबा इंटरनली डिस्प्लेस्ड पर्सन आईडीपी सिंग ओहेलबा मियुई सिंगना चीफ मिनिस्टर युमनाम खेमचांदा मेमोरेंडम अमा पिसिंदुना अतई आईडीपी सिंगदा पीरिबा रिलीफ अमसुंग रिहेबिलिटेशन की खुदोंचाबा सिंग सब मानना फंगनबियु हाइना तक्सिनखरे चुरचानपुरदा लैबा पाइती फुरुकी एंथोनी नावलाक कौबा मियुई अमना चीफ मिनिस्टर दा पिसिनखिबा मेमोरेंडम अदुदा रिलीफ कैंप सिंगदा लैतबा आईडीपी सिंगना थोक्लिबा इरांग मरक असिदा कया यामना वाना खांगली हाइबा मयेक सेंगना ताखी एंथोनी नावलाकना चुरचानपुरदगी सिंजमई तमना लाक्तुना चीफ मिनिस्टर वाई खेमचानगा उनबगी खुदोंचाबा अदु लौखिबने उनबा अदुदा नावनाकना रिलीफ कैंप सिंगदा लैतबा आईडीपी सिंगदसु रिलीफ की कानबा सिंग पिबिनबा हाइजखिबगा लोइनना महाकना चुरचानपुर डिस्ट्रिक्ट की लापना टीडी ब्लॉक रिलीफ कैंप लैरिबा कुकी अमदी आईडीपी इमुंग मनुंग हुमुद्रा रोंगा उनदुना मकोइना थेंगनरिबा अवाबा अमदी खुदोंचादबसिंग फोंदोखिबा अदु चीफ मिनिस्टर दा पाउदमखी चीफ मिनिस्टर दा पिसिनखिबा मेमोरेंडम अदुदा रिलीफ कैंप सिंगदा लैरिबा आईडीपी सिंगदा गवर्नमेंट पीरिबा खुदोंचाबसिंग अदु रिलीफ कैंप दा लैबगी खुदोंचाबा फंगहौद्रबा आईडीपी सिंगदसु कानबसिंग हाइबदी मरु ओइना डायरेक्ट बेनिफिट ट्रांसफर एप सिंग मयुम मकई तुमना मई थादोक पीखरबा सिंगदा एक्स ग्रेसिया ओइना लुपा लाख अमगी सेनफम सिंग तंगाई फदबा पोलम सिंग लैनबा अमदी रिहेबिलिटेशन तौनबगिदमक मियोय अमममदा स्पेशल सपोर्ट ओइना लुपा 2,900 पीरिबा सिगी असिगी अमता फंगदना लैरी हाइनासु फोंदोखी।